Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maruoiba pau Manipuri Yoksang kumagi ngasi humni chanba numita lekai da holi isai sakpa amadi sana khonabagi tharong kaya pangthoknari BJP ki mukok thomba luchingba Dr. Manik Shah ngarang Tripura gi anoba Mukhyamantri oina wasak laukhre Election Commission yumbu oduna ahum suba International Conference ngasi virtual oina pangthoklagani amashung Pradhan Mantri Narendra Modi amasung Australia ki Pradhan Mantri Anthony Albanese na ngasi Ahmedabad ta Border Gavaskar Cricket Trophy ki ahanba match yengminnari Manipuri Yoksang kumhagi ngasi humni chanba numita lekai de Yoksang Sports ki thorum pangthoknari ayuk anganbadi ki hauna mafam kya da lamsang lamjel pangthoknaki Yoksang ki holi pala singna Sri Govindaji yauna mafam kya da holi isai sakpana kumayasi ki mapungoi basaktam oiri Yoksang kumai manungda lambi ki kudong tiba thodo sing thonda nabigi damakta Raja Police na mafam kya da niyam kaina gari thoba sing phagat bagi thabak lep na chathari ngarangsu Traffic Police sing yauna Kaching District Police na Motor Vehicle Act ngangna chattaba gari thoba mioi chamani pumdoi phagatuna fine oina lupa lising kunipan chatret khongot ki akanaba drive asi tha asigi taramatoi fawa chathaki gani hairi BJP ki mukok thongba luchingba Dr. Manik Shah ngarang Tripura gi anoba Mukhyamantri oina wasak laukhre Agartala gi Swami Vivekananda ground da pangthokhiba chinglem laba thorum amata Pradhan Mantri Narendra Modi gi mamangda Rajapal Satyarjo Narayan Aryana na Sri Sahabu Raj aduki anirak suba term gi oina Mukhyamantri gi phampaina naba wasak laukhi wasak lawgi thorum atuda Kendra gi Griha Mantri Amit Shah BJP ki National President JP Nadda Assam gi Mukhyamantri Himanta Biswa Sharma Manipur gi Mukhyamantri Nongthombam Biren Singh Arunachal Pradesh ki Mukhyamantri Pema Khandu amasung Sikkim ki Mukhyamantri Prem Singh Tamang Kendra gi Raja Mantri Pratima Bhuping Nachingba luchingba kaya so saruk yakhi Tripura ki Mukhyamantri oina wasak lorpada Pradhan Mantri Narendra Modi na Dr. Manik Shah gi maphamda nungaiba phungdokre Chitrada thagatpa warol da Sri Modi hai anoba Raja Sarkar asina Tripura bu chakhatpagi lambi de hena khongjel yangna pusel halpaga loinena miyang gi thajabadu manghalloi Nagaland NDTP amasung BJP ki chungsinnaba sarkar da Nationalist Congress Party na sagotlagani hairi NCP ki North East in charge puriba General Secretary Narendra Burman na hai ma ki wafam tarba tungda dol gi luchingba sar power na sarkar asida sagotnabagi ware badu lokhibani Sri Power na NCP ki MLA Pikto Sohabu Legislature Party ki luchingbu ina khannabasu yare handak pangthokiba Rajya Vidhan Sabha mikhalda NCP na seat taret phangkibani Maragasda Nagaland ki Rajapal Laganesian na senior member Matungyan Thangbu Rajya Vidhan Sabha ki Protean Speaker oina khankhre mahangna nauna khalaba sadisya singbu wasak logani Meghalaya dasu National People's Party ki MLA Thomas K Sangmabu Rajya Vidhan Sabha ki anoba adaksa oina khankhre Rajya Vidhan Sabha ki adaksa ki mikhal ngasi pangthokadabani adubu birodi dol singna mirap amata thagalaktabadagi Sri Sangmabu lamba yauduna phamasiki damakta khankhibani Assam da hoki papung kuntra tarukta jati gi mayokta thabak tawbada chenabani haibana manga police na fare Guwahati da police ki mukok thongba official singna Akasvani da hai Central Agency sindagi phangba pawgi matung ina Nagaw amasung Morigao Jilla sindagi mapung kaya da police na thibu humbagi thabak chethaki Nagaw District Police na Moirabari dagi miyo ama phaki mangondagi laptop ani amasung che changkaya manumsu phagatki ati miyo mari amasu Nagaw Jilla gi tungan mafam singdagi phaki makogi mathakta thijanbagi thabak chethari Nagaland Board of School Education lawba kumchi chehigi higher secondary school living certificate examination ngasi dagi haure class 12 ki tungan bastring gi punna mahiroi lesing tratu romna parikya thari class 11 gi promotion examination ju parikya asi lonena pangthokli tabiri pa pawasi Akasvani Imphal dagini Election Commission yumbu oduna Inclusive Elections and Elections Integrity haiba themda ahum suba International Conference ngasi virtual oina pangthoklagani Mifamas Taleba kunmanga amadi International Foundation for Electoral System amasung Civil Society Organization singi mihut niputaru henbana saruk yagani Mifamas Chief Election Commissioner Rajiv Kumar amasung Election Commissioner Singh Anup Chandra Pandey amasung Arup Goel wangangani Mifam asta saruk yariba lebak singi manungda Angola, Armenia, Australia, Canada, Norway, Philippines, Portugal, Romania, Sweden, Switzerland amasung Zambia yauri ahanba International Conference mamang chehigi November thada New Delhi da pangthokibani aduga anishabam mifamna chehi sigi January thada pangthokibani
Karnataka Rajya Vidhan Sabha Mikhal gi thabak thoram sing amadi masigi damakta sem saribas sing adu hakthengna yengsinaba Chief Election Commissioner Rajiv Kumar amadi Election Commission of India ge mukok thongba officer singi kangbu ama numit humni gi khongcheta ngasi Karnataka da thunglagani Election Commissioner Singh Anup Chandra Pandey Arun Goyal amasung Deputy Commissioner Singh su khongset asida yaugani miur kangbu asina electoral officers sing amasung police ge mukok thongba personal singa Bangalore da Rajya Vidhan Sabha ge sem saribas sing adu gi matang da mifam pangthokduna gani makoine rasti dol singi mit singa su unaduna mikala se ningthina pangthok payana bagi matang da su khanagani Akasvani Paumin Hai ngasi nimidang wairam Chief Election Commissioner amasung ati officer singna inclusive democracy gi matang da pangthokpa international seminar amada su saruk yagani tunga baleba singi Chief Election Commissioner singsu mipam masida hakthengna natraga video conferencing gi kuthang da saruk yagani Pradhan Mantri Narendra Modi amasung Australia gi Pradhan Mantri Anthony Albanese nangasi Ahmedabad ki Narendra Modi Stadium da leba anina sanagadaba Test Match Mari gi Border Gavaskar Cricket Trophy gi ahanba match yengminari luchingba ani na lakadariba dugi yengduna stadium asigi akoibada akan mangaksal tharang lakhotle Sri Albanese pu stadium aduda Pradhan Mantri Narendra Modi na taramna oki luchingba ani na makoi gi captain singda tupi singsu khusinaki Bharat masung Australia leba ani na makoi gi Cricket masana degi lamda marumapang oina loinarakpa chahi humbudra manga pharapagi thorom kumsi chahi asida pangthokle thoromdu da Gujarat ki Rajyapal Acharya Dev Batra Mukhyamantri Bhupendra Patel amasung BCCI gi mako Joy Sa su yauri Australia na toss kamtuna ahan bada betting tawri Sri Modi numinini ki Gujarat khongchatang ngarang numidang Ahmedabad ta thungkhibani aduga Sri Albanese na su ngarang numidung matungda Ahmedabad ta thungki Ahmedabad ta thunglaba tungdo Australia gi Pradhan Mantri asina Sabarmati Ashram da chatuna Mahatma Gandhi gi mapamda Shraddhanjali katkhi magna mapamdu da yakshan kuma yawgolonena Gandhi Nagar gi Raj Bhavan da pangthokpa Sanskriti gi thorum amasu yengki tungda Sri Albanese na Ahmedabad ki Australian University da pangthokpa thorum amada su saruk yakhi Rashtrapati Draupadi Murmu ngasi Punjab ki Amritsar da chatkini mahaki khongchet asida Rashtrapati na Sri Harmandir Sahib Jallianwala Bagh Durgana Temple amasung Bhagwan Balmiki Ram Tirath Sthal da su chatkini Saknairaba actor amasung director Satish Kaushik ngasi ayu angan badal lekhitre Twitter da thakapa warot amada actor Anupam Kher na wapamasi phungtorakpani Chei humputharuk sukraba Satish Kaushik film Cham Hemba da yauki lising chamapan Yankai Taruki April Taramdoi da Haryana da Pokiba Satish na Bollywood da changdringai mamang da theater gilam da thabak tawrakhi mahak na lising chamapan marfutra humdoi da Masum film da ahanba oina Bollywood da khongdairakhi mahak na Mr India Diwana Mastana Ram Lakhan Sajan Chale Sasural na chingba films indi yauki mahak lising chamapan marfutra amasung lising chamapan marfutra treta Filmfare Best Comedian Award su phangki America leba Bharat Macha Arun Subramaniam na New York ki Southern District ki ahanba South Asian District Judge oire Tutor da thakapa warol amada Senate Majority ki luchingba Senator Chuk Sumin Hai Sri Subramaniam bu vote yankai nipan kuntrata mai paktuna Judge khankibani New York ki South District asi leba aduda South Asian American singi masing kwaidi yamba mapam amani Colombia da hokiba chahi kunmanga asida ahanba oina nupi singbu military service ta changba yahankhre mamang thada leba aduda nupi lising amachani marfudra taruk lanmi oina khanki lanmin hai masi nupi singi sakti hengana na ba paikhalakpa thaurangi saruk amani hozik arwebada marueba pau amuhana Manipuri yoksang kumhagi ngasi humni janba numita lekai da holi isai sakpa amadi sana konno bigi thorong kya pangthoknari BJP ke mukok thongba luchingba Dr. Manik Shah ngarang Tripura gi anoba Mukhyamantri oina wasak lokre Election Commission yumbu oduna ahumsuba International Conference ngasi virtual oina pangthoklagani amasung Pradhan Mantri Narendra Modi amasung Australia ke Pradhan Mantri Anthony Albanese ngasi Ahmedabad Border Gavaskar Cricket Trophy gi ahanba match yengminari pawrizeni